Hello mayam, mayam tang asi update macam tang tong jagi abako. Tak se aigi maming hai badi aigi channel gi maming se Priyadashini blog aina Ahanba da leiram midana ko. Adu do hujik se kaino tawre ba aigi maming de maning de ichani pai maming happy abako. Do kai gi no hai bada aigi channel maming se mi sing na ne sum aigi blog to kumaina haidi channel lo kumaina maming hange khot ke na hang bado Priyadashini blog to thiba phangde khot ye hairak pa yawe bako thorak te kholak te ne. ꯑꯗꯨꯗꯨꯒꯤ ꯍꯥꯏꯗꯤ ꯃꯃꯤꯡ ꯍꯥꯏꯁꯤꯗꯤ ꯁꯨꯝ ꯃꯥꯟꯅꯩ ꯍꯥꯏꯗꯤ ꯃꯥꯟꯅꯕ ꯃꯌꯥꯝ ꯌꯥꯎꯋꯤꯗꯅꯀꯣ ꯃꯃꯤꯡꯁꯤꯗꯤ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯖꯥꯇꯤꯗꯁꯨ ꯄ꯭ꯔꯤꯌꯗꯁꯤꯅꯤ ꯕ꯭ꯂꯣꯛ ꯍꯥꯏꯅ ꯃꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯑꯩꯅꯁꯨ ꯁꯨꯝ ꯁꯔꯆ ꯇꯧꯅ ꯈꯣꯠꯅ ꯑꯇꯣꯞꯄ ꯑꯥꯏꯗꯤꯗꯒꯤ ꯌꯦꯡꯕ ꯈꯣꯠꯄꯗ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯃꯤꯡꯁꯦ ꯊꯣꯔꯛꯇꯦꯕꯀꯣ ꯑꯗꯨꯗꯨꯅ ꯄ꯭ꯔꯤꯌꯗꯁꯤꯅꯤ ꯄ꯭ꯔꯇꯤꯛ ꯑꯩꯅ ꯑꯩ ꯏꯆꯥꯅꯤꯄꯥꯒꯤ ꯃꯃꯤꯡꯁꯦ ꯍꯥꯞꯄꯦ ꯃꯅꯤꯡꯗ ꯑꯗꯨꯗꯨꯅꯤꯗ ꯃꯌꯥꯝꯅ ꯁꯨꯝ ꯑꯞꯗꯦꯠ ꯃꯆꯥ ꯑꯃꯇꯪ ꯁꯨꯝ ꯍꯥꯏꯗꯤ ꯄꯤꯒꯦꯅ ꯍꯟꯗꯛꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ ꯍꯥꯏꯗꯤ ꯍꯥꯏꯗꯤ kaya ni maming odo ko se ai change to ko se sum ichinaw sing khang da ba ya kano jarong ga dry na sum mayam na sum update pi ga na khan bani du do na kaw lai re ba ko handak se kui ri ba ko ai maming se hai di ichani pai maming se ha pa ne ai kaino si ga ichani pa khani gi maming se sum oi hel la ga na ne hayang wa ina ko na lai tra kan da su ichani pa da ina hai ni ko ai gi channel se manghan ga no jam na ni si ba memory oi doi ni photo ai di video myam kano jaw wi da no ko ai gi family gi kai gi khang de de sa sum nang su sum ai later kan da sum ai di channel se sum sijino oi na sum hai ba ko du na khani gi maming se oi na oi hel la ga na khalle du na jani pai maming se hap pe ba ko aduni da mayam na sum update ma cham tang sum pining da na sum video se sum mate kak se mini aduga khang da bai chinau sing yaw ra ga di sum unsubscribe ko taw gi try na ne ai ri channel maming on thok ki ba du ga sum on thok ra ba ni na sum khang de da adugi ni da mayam na sum khang aning na aina update ma cham tang taw jara ko ni chinau sing da adu mayam sum hana de su support tawrak pa khang support tawrak pa chinau sing adu ai di anoba chinau sing asu sum support to bio ai channel se adu mayam ngasi di recipe ama khak share tawrak ke chinau sing da hajiki sajana thokla bani na ne hajiki sajana gi season oi ra bani na sajana gi recipe am tang share tawrak ke do mamang da su ai gi channel da share taw khre ba ko ai di video samja khre adu era su anoba chinau sing myam am su yaw wi da na ko han gi ai di channel se ai di kui ra bani na ai recipe do ai di thangat ki bo mamang chei da thangat khri ne ba ko do adui matung da su chinau sing anoba myam am su hengala bani na ne ado mayam da sum share ai di recipe do mate ka share tawrak ke do chinau sing su haji sajana gi season oi ringai si da amtang di try taw haningi adu gi ni mayam da aina amkomuk ai di video mate ka sum share tawrak ke na khalli se ko mayam ilai lai bani mayam jam sathi na su hauba ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜꯂꯤ ꯁꯕꯖꯤꯗ ꯀꯩꯗ ꯍꯥꯞꯅ ꯆꯥꯗ꯭ꯔꯒꯁꯨ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯉꯥ ꯊꯣꯡꯕ ꯈꯪꯗꯦ ꯀꯩ ꯈꯪꯗꯦ ꯑꯗꯨꯒ ꯊꯣꯡꯕ ꯃꯇꯝꯗ ꯑꯗꯨꯕꯨꯗꯤ ꯂꯣꯏꯅ ꯆꯥꯅꯩꯗꯅꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯁꯤꯒꯤ ꯔꯦꯁꯤꯄꯤꯁꯦ ꯃꯌꯥꯝꯗ ꯁꯨꯝ ꯀꯩꯅꯣ ꯇꯧ ꯍꯥꯏꯗꯤ ꯑꯝꯇꯪ ꯊꯣꯡꯉꯒ ꯆꯥꯔꯒ ꯑꯝꯇ ꯌꯦꯡꯉꯣꯕꯀꯣ ꯑꯗꯣ ꯌꯥꯝ ꯍꯥꯎꯕꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝꯗꯁꯨ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯛꯏꯅꯤ ꯍꯥꯏꯗꯤ ꯁꯤꯌꯔ ꯇꯧꯒꯦ ꯍꯥꯏꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯒꯦꯅ ꯇꯧꯋꯤꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯈꯥ ꯇꯥꯅ ꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯊꯣꯡꯕꯁꯤꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯆꯧ ꯑꯆꯧꯕ ꯃꯔꯨꯝꯒ ꯌꯥꯝ ꯆꯪꯕꯤꯗꯣ ꯑꯗꯨꯗꯨꯅ ꯍꯥꯎꯕ ꯍꯦꯟꯕꯅꯦꯕꯀꯣ ꯑꯗꯣ ꯃꯄꯥꯅ ꯉꯔꯥꯡ ꯂꯩꯔꯛꯄꯁꯦ ꯈꯔ ꯅꯧꯋꯤ ꯃꯥꯒꯤꯁꯦ ꯀꯩꯅꯣ ꯇꯧꯋꯤ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯤꯅꯦ ꯌꯥꯝꯅ ꯃꯔꯨꯝ ꯌꯥꯝ ꯆꯪꯕꯤꯗꯣ ꯑꯗꯨꯗꯣ ꯊꯣꯛꯄ ꯋꯥꯠꯂꯦꯕ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯑꯅꯧꯕꯁꯦ ꯁꯤꯁꯦ ꯑꯣꯏꯅ ꯂꯧꯔꯛꯑꯦ ꯃꯥ ꯁꯤꯁꯦ ꯈꯦꯠꯂꯒꯦ ꯈꯦꯠꯂꯣꯏꯔꯒ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯀꯩꯅꯣ ꯇꯧꯔꯦ ꯈꯦꯠꯂꯒ ꯁꯦꯝꯃꯦ ꯑꯗꯣ ꯑꯥꯂꯨꯁꯦ ꯃꯆꯥ ꯑꯅꯤꯈꯛꯅꯦꯕ ꯑꯥꯂꯨꯁꯦ ꯈꯤꯇꯪ ꯍꯥꯞꯀꯦ ꯍꯥꯏꯅ ꯂꯧꯔꯦ ꯑꯗꯣ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯁꯤꯡꯒꯁꯦ ꯃꯌꯥꯝ ꯁꯨꯗꯣꯏꯅꯤ ꯈꯤꯇꯪ ꯑꯅꯤ ꯑꯍꯨꯝꯈꯛ ꯇꯧꯔꯒ ꯁꯨꯔꯅꯤ ꯁꯤꯡꯁꯤꯒ ꯇꯧꯔꯒ ꯑꯗꯩ ꯈꯔꯅ ꯈꯥꯏꯕꯣꯝꯅ ꯀꯩꯅꯣ ꯇꯧꯒꯦ ꯇꯪꯈꯥꯏ ꯈꯥꯏꯔꯒꯅꯦ ꯍꯥꯞꯀꯦ ꯍꯤꯟꯖꯥꯡꯗ ꯑꯗꯨꯒ ꯇꯣꯃꯦꯇꯣꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯁꯤꯅ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝ ꯃꯔꯨ ꯀꯩꯅꯣꯗꯨꯅꯦꯕꯀꯣ ꯁꯤꯁꯤꯅ ꯍꯪꯒꯥꯝ ꯃꯔꯨ ꯑꯃꯨꯕꯒ ꯑꯉꯧꯕꯒꯤꯒꯗꯣ ꯃꯤꯛꯁ ꯇꯧꯔꯒ ꯑꯅꯤꯁꯦ ꯈꯔ ꯀꯩꯅꯣ ꯇꯧꯔꯦ ꯇꯛꯑꯦꯕꯀꯣ ꯄꯦꯁ ꯁꯦꯝꯃꯦ ꯑꯗꯨ ꯁꯤꯁꯤꯅ ꯀꯩꯅꯣꯅꯤ ꯖꯥꯔꯗꯒꯤ ꯇꯦꯡꯁꯤꯟꯕ ꯃꯍꯤꯗꯨꯅꯤ ꯑꯩꯅ ꯍꯩꯗꯣꯛꯇ꯭ꯔꯦꯕꯀꯣ ꯍꯣꯔꯦꯟ ꯍꯤꯟꯖꯥꯡ ꯃꯍꯤ ꯍꯥꯞꯀꯦꯅ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯌꯥꯝꯗꯣ ꯊꯣꯡꯕꯒꯤ ꯀꯩꯅꯣꯁꯦ ꯊꯣꯡꯕꯒꯤ ꯃꯑꯣꯡꯁꯦ ꯃꯌꯥꯝꯗ ꯁꯨꯝ ꯍꯥꯏꯗꯤ ꯄꯨꯔꯥ ꯐꯨꯜ ꯑꯣꯏꯅ ꯎꯠꯇ꯭ꯔꯒꯁꯨ ꯃꯇꯦꯛ ꯃꯇꯦꯛ ꯁꯨꯝ ꯍꯥꯞꯄꯛꯀꯦ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯀꯩꯅꯣ ꯇꯧꯔꯦꯀꯣ ꯑꯥꯂꯨꯁꯦ ꯍꯥꯟꯅ ꯉꯧꯊꯣꯛꯑꯦ ꯁꯨꯃꯥꯏꯅ ꯊꯨꯝ ꯈꯤꯇꯪꯒ ꯆꯅꯝ ꯈꯤꯇꯪꯒ ꯍꯥꯞꯄꯒ ꯑꯗꯣ ꯁꯥꯗꯅꯥꯁꯨ ꯉꯧꯊꯣꯛꯇꯣꯏꯅꯦꯕ ꯉꯥꯏꯍꯥꯛ ꯊꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯗꯣ ꯁꯥꯗꯅꯥꯁꯤꯗꯤ ꯌꯥꯝ ꯀꯨꯏꯅ ꯀꯩꯅꯣ ꯇꯧꯕꯩ ꯉꯧꯕꯩ ꯃꯊꯧ ꯇꯥꯔꯣꯏꯕꯀꯣ ꯁꯨꯝ ꯈꯤꯇꯪꯈꯛ ꯊꯥꯎꯁꯤꯗ ꯁꯨꯝ ꯈꯤꯇꯪ ꯁꯥꯍꯟꯕꯒꯤ ꯀꯩꯅꯣꯇꯅꯦꯕꯀꯣ ꯑꯥꯂꯨꯁꯦ ꯍꯥꯟꯅ ꯉꯧꯈ꯭ꯔꯦ ꯁꯥꯗꯅꯥ ꯑꯃꯨꯛ ꯍꯥꯞꯄꯒ ꯑꯃꯨꯛ ꯑꯥꯂꯨꯁꯤꯒ ꯄꯨꯟꯅ ꯉꯧꯃꯤꯟꯅꯔꯒꯦ ꯁꯥꯗꯅꯥꯁꯤꯗꯤ ꯌꯥꯝ ꯀꯨꯏꯅ ꯉꯧꯕꯩ ꯃꯊꯧ ꯇꯥꯗꯦ ꯃꯥꯁꯤꯗꯤ ꯁꯨꯝ ꯉꯥꯏꯍꯥꯛ ꯈꯔ ꯑꯃꯨꯛ ꯑꯅꯤꯔꯛ ꯑꯣꯟꯊꯣꯛꯑꯀꯥꯟꯗ ꯁꯨꯝ ꯂꯧꯊꯣꯛꯇ꯭ꯔꯣꯕꯅꯤ
ꯁꯤꯁꯤꯅ ꯀꯩꯅꯣꯅꯤ ꯁꯤꯡꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒꯗꯣ ꯈꯔ ꯀꯩꯅꯣ ꯇꯧꯔꯦ ꯁꯨꯔꯦ ꯁꯤꯡꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯍꯥꯞꯇ꯭ꯔꯒꯗꯤ ꯍꯤꯟꯖꯥꯡꯁꯦ ꯃꯍꯥꯎ ꯋꯥꯠꯀꯅꯤ ꯈꯔ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒꯁꯦ ꯈꯔ ꯁꯨꯔꯒꯁꯨ ꯍꯥꯞꯄꯤꯌꯣꯕꯀꯣ ꯃꯌꯥꯝꯅ ꯆꯥꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯦ ꯇꯪꯈꯥꯏ ꯈꯥꯏꯔꯒ ꯍꯥꯏꯗꯤ ꯃꯣꯔꯣꯛ ꯆꯥꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯣꯏꯔꯒꯗꯤ ꯁꯤ ꯁ꯭ꯀꯤꯞ ꯇꯧꯕ ꯌꯥꯒꯅꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯁꯨꯃꯥꯏꯅ ꯈꯥꯏꯔꯒ ꯍꯥꯞꯇꯣꯏꯁꯦ ꯊꯥꯎ ꯍꯥꯞꯄꯦ ꯊꯥꯎ ꯊꯣꯡꯕ ꯍꯤꯟꯖꯥꯡ ꯊꯣꯡꯕꯒꯤ ꯊꯥꯎꯁꯤꯗꯤ ꯏꯟꯖꯤꯟ ꯊꯥꯎ ꯑꯣꯏꯅ ꯍꯥꯞꯄꯤꯔꯣ ꯃꯌꯥꯝ ꯃꯦꯊꯤ ꯄꯥꯁꯄꯨꯔꯣꯟꯗꯣ ꯑꯗꯨꯗꯨꯅ ꯌꯩꯗꯣꯏꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯦꯊꯤ ꯄꯥꯁꯄꯨꯔꯣꯟ ꯁꯨꯃꯥꯏꯅ ꯌꯩꯔꯒꯦ ꯑꯗꯨꯒ ꯖꯦꯅꯝ ꯍꯥꯞꯄꯅꯤ ꯍꯥꯞꯄꯒ ꯀꯩꯅꯣ ꯇꯧ ꯉꯥꯏꯍꯥꯛ ꯉꯧꯔꯒꯦ ꯃꯣꯔꯣꯛꯀ ꯁꯤꯡꯒ ꯑꯁꯨꯕ ꯃꯌꯥꯝ ꯇꯣꯃꯦꯇꯣ ꯍꯥꯞꯄꯒ ꯀꯩꯅꯣ ꯇꯧꯔꯦꯀꯣ ꯖꯤꯔꯥꯒ ꯌꯥꯏꯉꯪꯒ ꯑꯗꯩ ꯃꯣꯔꯣꯛ ꯑꯁꯨꯕꯒ ꯍꯥꯞꯄꯦ ꯁꯤꯁꯦ ꯃꯨꯟꯅꯕ ꯉꯧꯔꯒꯦ ꯃꯌꯥꯝ ꯑꯩꯁꯤꯅ ꯁ꯭ꯀꯤꯞ ꯇꯧꯔꯒ ꯅꯝꯃꯦꯀꯣ ꯚꯤꯗꯤꯑꯣꯁꯦ ꯅꯠꯇ꯭ꯔꯗꯤ ꯌꯥꯝ ꯁꯥꯡꯈ꯭ꯔꯅꯦꯕ ꯍꯥꯞꯄ ꯈꯣꯠꯄꯗꯣ ꯁꯨꯝ ꯎꯠꯅ ꯈꯣꯠꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯗꯤꯅꯦ ꯍꯪꯒꯥꯝ ꯃꯔꯨ ꯑꯇꯛꯄꯁꯦ ꯁꯤꯁꯦ ꯀꯩꯅꯣ ꯇꯧꯔꯒꯦ ꯍꯧꯖꯤꯛ ꯍꯥꯞꯆꯜꯂꯒꯦ ꯐꯖꯔꯦ ꯃꯆꯨꯁꯤꯗꯤ ꯃꯆꯨ ꯐꯖꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯗꯅꯥꯒ ꯑꯂꯨꯒꯗꯣ ꯑꯗꯨ ꯑꯃꯨꯛ ꯍꯥꯞꯄꯒ ꯃꯩ ꯂꯩꯊꯔꯒ ꯉꯥꯏꯍꯥꯛ ꯉꯧꯔꯅꯤ ꯁꯤꯁꯦ ꯃꯌꯥꯝ ꯍꯤꯟꯖꯥꯡ ꯃꯍꯤ ꯍꯥꯞꯄꯦꯕꯀꯣ ꯍꯤꯟꯖꯥꯡ ꯃꯍꯤꯁꯦ ꯈꯤꯇꯪ ꯌꯥꯝꯅ ꯍꯥꯞꯄꯦ ꯍꯣꯔꯦꯟꯗꯤ ꯀꯩꯅꯣ ꯇꯧꯋꯦꯕ ꯐꯛꯆꯜꯂꯛꯑꯦꯕ ꯍꯪꯒꯥꯝ ꯃꯔꯨ ꯀꯩꯅꯣ ꯇꯧꯕꯁꯤꯅꯅꯦ ꯑꯇꯛꯄ ꯍꯥꯞꯄꯁꯦ ꯁꯤꯁꯤꯅ ꯍꯣꯔꯦꯟ ꯍꯤꯟꯖꯥꯡꯗꯣ ꯅꯪꯁꯤꯜꯂꯛꯀꯅꯦꯕ ꯑꯗꯨꯗꯨꯅ ꯍꯤꯟꯖꯥꯡ ꯃꯍꯤꯁꯦ ꯈꯤꯇꯪ ꯌꯥꯝꯅ ꯍꯥꯞꯄꯦ ꯉꯥꯏꯍꯥꯛꯃꯨꯛ ꯂꯣꯟꯈꯤꯗꯣꯏꯅꯤꯅ ꯀꯂꯔꯒꯗꯤ ꯐꯖꯔꯦ ꯃꯌꯥꯝ ꯐꯖꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯍꯤꯟꯖꯥꯡꯁꯦ ꯀꯩꯅꯣ ꯇꯧꯔꯒꯦ ꯃꯩ ꯃꯨꯊꯠꯂꯒꯦ ꯒꯦꯁ ꯑꯣꯐ ꯇꯧꯔꯒꯦ ꯃꯌꯥꯝ ꯍꯥꯎꯔꯅꯤ ꯃꯆꯨꯁꯨ ꯌꯥꯝ ꯐꯖꯔꯦ ꯃꯌꯥꯝ ꯍꯤꯟꯖꯥꯡꯒꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯐꯥꯏꯅꯦꯜ ꯂꯨꯛꯁꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯁꯖꯅꯥꯒꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯁꯤꯖꯟ ꯑꯣꯏꯔꯤꯉꯩꯁꯤꯒꯅꯦ ꯃꯌꯥꯝꯁꯨ ꯁꯨꯝ ꯀꯩꯅꯣ ꯇꯧꯍꯧꯋꯣꯕꯀꯣ ꯑꯃꯨꯛꯇꯪꯗꯤ ꯆꯥꯅꯁꯤ ꯑꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯍꯥꯎꯕꯅꯤ ꯃꯌꯥꯝ ꯌꯥꯝꯅ ꯑꯗꯨꯗꯩꯗꯤ ꯁꯨꯝ ꯁꯥꯏꯠꯇ ꯉꯁꯤꯁꯦ ꯁꯨꯃꯥꯏꯅ ꯁꯤꯡꯖꯨꯁꯦ ꯑꯃ ꯁꯨꯔꯒ ꯁꯨꯃꯥꯏꯅ ꯆꯥꯔꯅꯤ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯌꯥꯝ ꯁꯥꯊꯤꯅ ꯃꯊꯧ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯁꯨꯝ ꯍꯥꯏꯖꯕꯅꯤ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯨꯝ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯁꯨ ꯅꯦꯛꯁꯀꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯃꯌꯥꯝ